Cancer Makhal Khara Ngallingeida Matam Chana vaccine Kapthoklabadi Ngakthokpa Ngammi haina report amana khangalakle. Report asina makha taraduna hai nupi obi singda toina thingnaganba cervical cancer ase ngakthoknabagidama Kerala gi Health Department state asigi mahiloi sangpumnamakta class 10 amadi 12 tamlibi mahiloi singda Human Papilloma Virus HPV vaccine kapthokpagi thaurang lokatba hokre. World Health Organization WHO na piba guideline gi matung inna Kerala state ki oina awangba thaki mifam ama pangthoklaba matungda vaccine ase kanaba thaurang lokhalapani haina Health Minister Bina George na phongdokre. Hariba vaccine ase kanagumba mioi masagi sahi mapan surakpagi taraga mari fawgi manungda kaplabade cervical cancer ase ngakthokpa ngammi. Vaccine kapthokpada khwaidagi kanaba phangba sahi ase taraga mathoi ki taraga ni thoi fawbani masida sunatana masagi sahi 13 suraba mioi singdasu vaccine ase kapthokpada kanaba phangi haina report adu ta palli.